ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯁ꯭ꯀꯥꯏ ꯑꯦꯁꯊꯦꯇꯤꯛ ꯕ꯭ꯌꯨꯇꯤ ꯑꯦꯀꯥꯗꯃꯤ ꯍꯥꯏꯅ ꯍꯟꯗꯛꯇ ꯅꯧꯅ ꯂꯣꯟꯆ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯌꯨꯇꯤ ꯑꯦꯀꯥꯗꯃꯤ ꯃꯐꯝ ꯑꯗꯨꯅꯤ ꯃꯐꯝꯅ ꯂꯧꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯁꯤꯗ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯌꯥꯎꯕꯒꯤ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯇꯧꯕ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝꯒꯤꯁꯨ ꯑꯄꯥꯝꯕꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯗꯣ ꯑꯩꯒꯤ ꯀꯩꯀꯩ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯇꯧꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯅꯥ ꯍꯨꯠꯄ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯅ ꯁ꯭ꯀꯥꯏ ꯑꯦꯁꯊꯦꯇꯤꯛ ꯕ꯭ꯌꯨꯇꯤ ꯑꯦꯀꯥꯗꯃꯤ ꯑꯅ ꯍꯥꯡꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯦꯔꯥꯇꯤꯟ ꯇꯧꯕꯗꯣ ꯂꯣꯏꯔꯦ ꯀꯦꯔꯥꯇꯤꯟ ꯇꯧꯕ ꯂꯣꯏꯕꯒꯤ ꯁꯨꯝ ꯁꯝꯗꯣ ꯀꯪꯁꯤꯟꯈꯤꯕꯒꯤ ꯁꯦꯝꯕꯅꯦ ꯁꯨꯝ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯃꯣꯏ ꯑꯅꯤꯅ ꯌꯥꯝ ꯊꯨꯅ ꯅꯪꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯃꯕꯥꯏꯅꯤꯅ ꯆꯠꯄꯅꯦ ꯍꯥꯏꯕꯗꯤ ꯃꯥꯏ ꯍꯥꯏꯗ꯭ꯔꯥꯐꯦꯁꯟ ꯇꯧꯒꯗꯕꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒꯤꯅꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯅ ꯑꯩꯒꯤ ꯅꯥꯇꯣꯟ ꯑꯃꯗꯤ ꯃꯥꯏꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯣ ꯁꯤ ꯍꯧꯔꯛꯄꯗ ꯍꯥꯏꯗꯤ ꯁ꯭ꯇꯦꯞꯁꯦ ꯍꯧꯔꯛꯄꯗ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯍꯥꯏꯗꯤ ꯃꯦꯆꯤꯟꯁꯤꯅ ꯂꯣꯏꯅ ꯂꯧꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯣ ꯌꯥꯝ ꯊꯤꯅ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯣ ꯂꯧꯊꯣꯛꯄꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯑꯩꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯁꯤꯁꯦ ꯑꯩꯒꯤ ꯐꯠꯇꯕ ꯍꯧꯖꯤꯛ ꯂꯧꯊꯣꯛꯈꯤꯕꯗꯨꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯖꯅ ꯁ꯭ꯇꯦꯞ ꯅꯥꯏꯅ ꯅꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯁ꯭ꯀꯥꯏ ꯑꯦꯁꯊꯦꯇꯤꯛ ꯕ꯭ꯌꯨꯇꯤ ꯑꯦꯀꯥꯗꯃꯤꯕꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯁꯝ ꯀꯦꯔꯥꯇꯤꯟ ꯇꯧꯕꯁꯨ ꯂꯩꯔꯦ ꯃꯥꯏ ꯍꯥꯏꯗ꯭ꯔꯥꯐꯦꯁꯟ ꯇꯧꯕꯁꯨ ꯂꯩꯔꯦ ꯅꯥꯁꯨ ꯂꯣꯏꯅ ꯍꯨꯠꯂꯦ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯥꯏꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯗ꯭ꯔꯥꯐꯦꯁꯟ ꯂꯣꯏꯔꯒ ꯂꯩꯔꯛꯄ ꯑꯩꯒꯤ ꯃꯥꯏꯁꯤꯒ ꯍꯧꯖꯤꯛꯁꯤꯗ ꯊꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯦ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯊꯣꯛꯑꯦ ꯑꯗꯣ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯁ꯭ꯀꯥꯏ ꯑꯦꯊꯦꯇꯤꯛ ꯕ꯭ꯌꯨꯇꯤ ꯑꯦꯀꯥꯗꯃꯤꯅ ꯂꯩꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯆꯪꯉꯒ ꯄꯥꯔꯁꯣꯅꯦꯜ ꯇꯦꯛꯁ ꯇꯧꯔꯒ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯑꯗꯣ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ